Manipur lengakna Lilong Haribi College ki regular principal oina Dr. Rahijuddin Sekpu nauna hablakpada Lilong Haribi College Students Union na nungaiba fongdorakli. Lilong Haribi College ki development da achoba thongdang loduna Lilong Haribi College pu pukhatpada mangzin thaba oirasanu. Masigi mathakta college asigi wathokta chenariba staff amadi non-teaching staff singbu mari leinaba higher authority na midyeng changbiyu haina union asina khangalakli. Manipur da lairiba school sing maru oina class 9 dagi 12 fawbagi class sing lakliba September 18 asidagi hangba hongnabagi wafam leite haina Education Minister Dr. T.I. Sradesh yamna fongdokrai. Ngasi paumi singa unaba amada mahakna makhata na haikibada mahiroi gi punsina hena maru oibana hauzi maki oina hekta school hangbagi plan amata government asigi leitri haiki. Planning Department Government of Manipur na sinduna ngasi City Convention Center Manipur da pangthokliba Manipur Startup Conclave 2020 ki thauram leibak miyamda lockdown manung asida yenghanba fanghanaba live telecast sawada achan mirai naiba mongda TOMTV bu yawhan khidaba aduga atopa media kharabuna live telecast tawhanba thawong asina maram oiraga ngasidagi hauna Planning Department ka mari lenaba thabak thauram sing natraga makhal amatagi program natraga pau sing TOMTV na haplaroi asigumba department asigi luzadaba thawong asina maram oiraga TOMTV ki nungsizaraba viewers singda TOMTV ki maikeidigi nungaitaba fongdorakli. Haukiba September 3 crime branch na Fakibadagi missing report tauramba Abong Mehta Manipur dagi miyoi ahumga Delhi fawba flight laklaga car huralaba matung amuk Manipur tamna puraga lakpada Haryana police na fagat kray. Makhoina lambida lakpada police na fadanaba haiduna NIA gi assistant commissioner ni haina thaba sasinaba I card amasu pairami hairi. Mahaki masada machanupi admission tawbagi lupa lakh ahum su yaurami hairi. Chahi ani ki mamangda Assam ki Tinsukia district ta khud thoknaba amada police official ama hatkibaga mari leinana National Investigation Agency NIA na Alpha ki cadre taret ki mathakta charge sit thangakhrai. Anti-Terrorism Agency asana ngasi haikibada case asiga mari leinana miyoi hum amadi hanana fare hauzik miyoi mari amaga fagadaba watli mamang chahi lising ni tara nipan ki May mari da kuzu pathar khungangda Alpha ki cadre singna Bordam sa police station ki officer in charge oiba sub inspector Baskar Kalitabu hatlaba matungda mahaki service rifle AK-47 ama lokhibani.